ngasi nungdan phone ki ba kangla pau dagi maroi ba pau khura khanga seraga miyam da khudo damjige ngarang ahing kuki singna kaktruk da bom amadi nomai captain la darakre ngarang ahing kuki khulai favors jingne Ifa West district ki manung chana leiba kaktruk da bom amadi nomai captain na akan mamong da darakre thodok thokpham dagi press na phangba pau amagi matung ina ngarang ahing pung 13:40 tabada kuki khulai favors jinna kaktruk maning sing battle mathang amadi kaktruk awang national Sport University mathak rom dagi nomai rang kaya kapsilake kuki singna attack tawba harok lavasu security force amasung kholngafa singi maikai dagi minitara rom khud han khide amasung bom yaungna akamamongda randarakpadagi security force amasung kholngafa singi maikai dagi khud handuna nomai rang kaya kapnake nomai kapna ba adu ahing nungyai matung nungalamdai pung 3 fawba ngahak ka naraka chathakeri kuki singna kaplakpa nomai maruna kholgi yum amadi phaglangda panba yauke adum oinama aso apa misimina da yaukidere nakal amaramda kautruk maning singthak Bethel maning National Sport University maning singthak achida Assam Rifles ke personnel sing shanti tatun lairibane hariba chingya paring achidagi kuki sing changsilakuna kautruk khulda hanjina attack tawrakriba asigi nunggi wahanto karino haibado miyamgi langtakna ba wahang leire MLA Yangkhaina jiribam kannaba thawang lofam toi Thawai Miral Chief Minister na tha amada Delhi de laikhrabade Manipur tumgadoribra mahangna taba MLA amadi Minister Yangkhaina jiribam kannaba thawdang lafam thu haina Thawai Miral na phongdokre Manipur Press Club te pangthopa paugi mifam amada lubachi ki campaign thongam dara na phongdokhibada Manipur thokliba thawdo asi center ga wari sanaba yauriba kanguna thoanba oibana makhoigi khujil tharak makhada chathabani haina lawgani hiramachi ki matangda Manipur lenga ki oiba chapchaba ferep center da khangangadabani kuki khulai favors singna Chief Minister ge kamboita ambush tawkhiba adugi matangda kari karamba action lokhakadagi haibadu CM na ngaiduna leibigano orariba pipa machida cabinet minister amade MLA singpuna thabak tawminabagi tangai fadaba lei haike paugi mifam aduda saru yakibi ko kambena pisana hanbin haikibada jiribam hauji kuki na maikai khudimak ta kwaichingkre makoi bu kannaba minister amade MLA singna honagadabane makoi masasu mafam aduda changduna kangadabane Jiribangi miyam na hauji wat liva si ahemba force ambulance amadi hidak lang thakke polam singni athuba matamda makoi de phangangadabani Manipur ge Chief Minister Berena su khudombi singuna laibagi mahu thaba oina utpiro MLA amadi Minister Yangkhaida jiribam kannaba miyamna akanma kholaw lawrasi Thawai Miral ge team amasu athuba de jiribamda changkuna awaba taraba miyamgi mateng hakthengna panglagani haikre Myanmar masa kuntragani par Myanmar authority de sinakre Indo-Myanmar International Border Lanchunduna Lokai Manipur da Jangsilakpadagi Faduna Sajiwa Jelda Rekhiba Myanmar Masa Kuntraganipan ngase yupuma palom tabada Myanmar gi authority da sinakre press na phangma pauda angang taruk nupa taraga mathoi amade nupi kunga mathoi punna miye kuntraganipan haukiba numaijing numita more de laiba manga suba Assam Rifles ki location da puraktuna thamke tungda Myanmar authority ga pau phongnaraba matunga se yupuma palom tabada Miyoi sing adu sinakibani makoi bu sinakiba adu da more gi SDO Azaz Huisen more immigration office more police manga suba Assam Rifles ki personnel sing su sarukya ke Manipur Myanmar ani ki marakta cheliba lokchok tore mathakta saba Indo Myanmar friendship bridge lanthokna Myanmar gi immigrant staff sing da miyoi sing adu sinaram kiana su pao sinama khatari Makhatara poina kanglei paki meragi pausi degi maruiba pau khara khanga cheraga miyamda khudo tamjige singjam sirangda bom ama sinumai kapsilakre ngasi nungte pung ani ga meni forum taba matamda kuki metron singna haralte mathaki Bethel degi singjam sirang tamna nomai ama bom kapsinduna darakre nungte pung ahung ga mentara rom taba matamda su singjam sirang water supply ge sangatana lairiba MR post chu sakti leiba bom ama kapsilakhibaga lonina nomai ram kaya ama su kaptharaki Masigi matung nungthil pung ahung gamini forum taba matamda su bom ani amaga su kaptharakre nungthil popopta aki akhang kari amata laitena kuki meter singna bom ama su nomai sijina dana darakriba si miyamna angapa ama oire ngara numidang nomai kapsinuna darakhi ba matungda ngasi phaba makoi botak thokna ba thaba amata laingana paikhatana leiba chi su penakidre Jeri gi meetei sing kananaba Bharat Hindu Mahasena ge Army sing Jeri ge border da mitkup nahum sing na lainaba khangalakle Bharat Hindu Mahasena Ministry of Defense DGPRM Delhi degi thadorak pachura amana Manipur miyam da khangalakli bade
Bharat Hindu Mahasena ki army hauzik yamna tuna jiri ki border da mitkup nahum sing lainaba khangalakni. Zero asin hai kuki na maite ki yom sing mai thaba hauravani jiri de lariba maite sing kananaba all India ki Hindu maite sing yamna tuna Shillong da meeting phamnaba ki dama icha ki yom thadokpiro. Manipur ki nongchup thong oiriba West Gate asi athuba matamda thingjinba aduga kuki da lawba sing thingnaba thorang tawbada Assam Rifles na kuki da mateng pangliba asi pangganaba aroiba oina hajirakle. Matungda amung hanna Assam Rifles na kuki mateng panglagade logi matung ina aikoina Assam Rifles amata le mathadaba haina warep laure haide. Zero asin hai ikai khumna jariba Manipur ki Chief Minister singna yamna tuna jiri ki praja singda tariba awaba asi mateng pamba ngamloidaba oiragade Bharat Hindu Mahasena na jiri ki border sing aikoina oina ngaksanaba aduga yamna tuna Assam Rifles jiri da thamdanaba warep laure haina Ministry of Defense D Hindu meetei Delhi BSM North East Army Shillong India ki zero asin haide lalol fada kuki singna don tiduna harauba phongdokre Manipur do thokliba sai ama helaklaba kanglu ani gilan asina khwadagi soanba mafam ama oriba sugunu kendra asisu ama oire aduba kendra asigi miyamgi bihut oriba MLA K Ranjina yamna toina masama kendra asida laktuna miyamgi awat apana chingba yengsimbage thabak chathari haide sugunugi khunja singdagi phangba paugi matung ena handaktasu MLA K Ranjina sugunuda laktuna yomthong khudingna sangtuna awat apa kari leire miyamgi damakta mahak leire haiba wafam phongdok pirambagi damakta MLA bungamkhai lechen thagapa phongdorakle aduba hauzik phaba sugunu serongna chingba kuki khul singa nakna leiba khunja singde kuki terror singna kari tarokadage khanbada ahing dufam chapang khangdana yamna chekshina leide hare khunja kharana phongdoropagi matung inade haukiba namajing numittagi hauna lalo faida leiba kuki sing makhel langba horakhe makoina ayuktagi numidang phaba don thidina isai sakuna jiribamda kuki singna maitegi yomai thakhebagi harauba phongdopagum law khongduna leire Madugi makol sugunuda lariba khunja singa taba phangke makhatana kuki singna kari tawakadage haina khanbadage khungali khunja sing amade khunja miyam sing haujuk su cheksina adumak leire amaramda dongyana chingba kuki na khuleng juna laiba mafam singda su kuki metan sing ayuk nungtina jina chathok chachin haibade gari chapagi mangala chingba aduma uba phange maduna makoina sugunu amade chiraungna chingba khol singda asingba tanja yenglaga landarakadra haibagi chingnaba amade haujuk su adumak leire hade Sira asida sugunu kendra ke MLA K Ranjina sugunu bazada leiriba sugunu hospital ke awat apa yang simbaga lonina hana stamna quarter oiramba mafam aduda anawa Manipur Police amade IRB na chingba puchilaktuna makhoige laifam ohengani hadina yang simbage thabak chacharamke maduna atuba matamda state security force pochina ngak simbage thabak chathapiyo haina se MLA gi makhada phongdorakle